Maglang Youth Development Club MYDC na sinduna ngasi World Environment Day gi thorong ga mari leinana Maglang Awang Laikai da leiba Maglang Playground gi akoibada uchar kaya thakre Laikai asigi miyam yauna 33 Assam Rifles amadi 120 CRPF Battalion ga punna kuchamna duna uchara changa hena thakiba khaknatana World Environment Day ga mari leinana Kangla dagi Maglang fawba thaukiba cycle rally amasu yauna pangthokiba thoromaduga mari leinana MYDC gi advisor L Tompok na haikibada hana mamang matamda ningthijana sizinadana leiramba lampak asisu semjin sajinduna laikai asigi akoibada leiriba naha singbu masamau fana thamnabagi pandamda club asina lampak asi semgat sagatpagi khongthang asi paikhalakpani lampak sida team taramatogi football amadi volleyball sanafam yauna gym amasu semgatkani masidana tana laikai asigi ahallaman singi pothafam oinaba laisanga konana garden macha amasu yaugani haiki Mana makha taraduna club asina fun leitrabasu miyamgi tengbanga loinana angamba thakta hotnaduna ngasigi fibam asi oirakhibani amadi khun asigi yaifanaba thabak thoram kayasu paikhatkigani haiba wafam sing phongdokibaga loinana club asigi thabak singda tengbang birakhiba khwaipumna makposu thagatpa phongdokhi election lepi ba kangbu singji magi mind da loina mak yawe aikoi gi ima event sing na khana khanbiyoba karino haida gadi isagi I da yaw pa kathopgi wakhalon ji leiba aduma maga angang sing ama tholakpa matamda mangonda aikoi gi thogdang je sineragadi soidana lamdam se manga leiba mikha pondaba lamdam ama olubu yabagi thatu lei haibase khanbiyo aduna ngasi di kaidawe election lepning ena heta tholakpa paisa khara pairaga tika khara tawroga main man ta da bi tholakpa aduguma election gi leader sing du da aikoi gi right chahi manga gi yamna tangna phangba right to aikoi paisa khara de yon thokumji munna khallakanda ai isana pairiba isada leijariba right to mafam chana siजना kanda aikoi manipuri haiba jati se amuktang di mikop thongba mafam ama state ama ohenna bagi aduguma thogdang do punna yaminasi